ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯅꯨꯡꯁꯨꯛ ꯐꯥꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯟꯗ꯭ꯔꯣꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯥ ꯂꯥꯜ ꯌꯥꯝꯅ ꯍꯩ, ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯂꯤꯡꯖꯦꯜ ꯐꯩ, ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯤꯅꯩ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯣꯏꯅꯩ꯫ ꯃꯥꯅ ꯀꯥꯞꯄ ꯇꯦꯟ ꯑꯁꯤ ꯄꯥꯟꯗꯕ ꯂꯩꯇꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯨꯠ ꯆꯨꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥ ꯂꯥꯜꯒꯤ ꯃꯍꯩ ꯑꯁꯤꯇ ꯅꯠꯇꯅ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯃꯍꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯩ ꯑꯁꯤ ꯍꯩ ꯍꯥꯏꯕꯗꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯈꯨꯜꯁꯤꯡꯅ ꯈꯪꯂꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯟꯗ꯭ꯔꯣ ꯈꯨꯟ ꯑꯁꯤ ꯌꯨꯝꯊꯪꯅꯕ ꯈꯨꯜꯁꯤꯡꯅ ꯀꯌꯥ ꯎꯁꯤꯠ ꯊꯑꯣꯏꯗꯦ꯫ ꯃꯄꯥꯡꯒꯜ ꯁꯣꯟꯕ, ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯍꯩꯇꯕ ꯑꯄꯤꯛꯄ ꯈꯨꯜ ꯑꯣꯏꯅ ꯂꯧꯕꯤꯗꯨꯅ ꯑꯟꯗ꯭ꯔꯣꯗꯒꯤ ꯁꯥ ꯁꯟꯅꯆꯤꯡꯕ ꯍꯦꯛ ꯍꯦꯛ ꯍꯨꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯨꯛ ꯍꯥꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ, ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯕ, ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯖꯥꯇꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯁꯤ ꯂꯥꯜ ꯄꯥꯝꯃꯤ, ꯃꯔꯤꯜ ꯈꯥꯈ꯭ꯔꯕ, ꯃꯤ ꯃꯔꯤ ꯃꯉꯥꯕꯨ ꯄꯨꯟꯈ꯭ꯔꯕꯗꯤ ꯈꯨꯜ ꯑꯃꯗ ꯍꯦꯛꯇ ꯆꯪꯗꯨꯅ ꯁꯥ ꯁꯟ ꯐꯥꯗꯨꯅ ꯍꯦꯛꯇ ꯄꯨꯕ ꯉꯝꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯇꯟꯕ ꯀꯥꯡꯕꯨ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯟꯗ꯭ꯔꯣꯒꯤ ꯊꯥꯗꯣꯛꯄ ꯏꯔꯣꯏꯁꯤꯡ ꯍꯦꯛ ꯍꯦꯛ ꯍꯨꯗꯨꯅ ꯆꯥꯕ ꯖꯥꯠꯅꯤ꯫ ꯑꯟꯗ꯭ꯔꯣꯒꯤ ꯀꯥꯡꯕꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯍꯦꯛ ꯍꯦꯛ ꯃꯥꯡꯕꯁꯤ ꯀꯅꯥꯅ ꯍꯨꯔꯥꯟꯕꯅꯣ ꯍꯥꯏꯅ ꯊꯤꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯟꯗ꯭ꯔꯣꯒꯤ ꯏꯔꯣꯏ ꯃꯥꯡꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ, ꯀꯅꯥꯅ ꯍꯨꯕꯅꯣ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯗꯨꯅ ꯏꯔꯣꯏ ꯆꯤꯡꯈꯕꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯐꯪꯂꯔꯣꯏ ꯍꯜꯂꯁꯤ ꯍꯥꯏꯔꯕꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯗ꯭ꯔꯦ, ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯔꯣꯏ, ꯅꯈꯣꯏ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯜꯂꯣ, ꯑꯩꯗꯤ ꯏꯔꯣꯏ ꯍꯨꯕ ꯃꯤꯗꯨ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯊꯤꯈꯤꯒꯅꯤ ꯍꯥꯏꯕꯗ ꯑꯇꯩ ꯑꯗꯨ ꯏꯀꯥꯏꯔꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯔꯣꯏ ꯊꯤꯕ ꯆꯠꯄ ꯌꯥꯎꯔꯤ꯫ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯏꯔꯣꯏꯒꯤ ꯈꯣꯡꯒꯨꯜ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕꯗ ꯃꯥꯏꯀꯩ ꯈꯪꯂꯤ꯫ ꯏꯔꯣꯏ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯅꯨꯡꯁꯨꯛ ꯍꯥꯎ ꯈꯔꯅ ꯏꯔꯣꯏ ꯑꯁꯤ ꯍꯥꯠꯂꯒ ꯃꯃꯩꯁꯤꯅ ꯐꯤꯔꯥꯜ ꯁꯥꯡꯅ ꯊꯦꯒꯠꯂꯒ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯤ ꯎꯕꯗ ꯑꯟꯗ꯭ꯔꯣꯒꯤ ꯏꯔꯣꯏ ꯊꯤꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏꯁꯤꯡ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯤꯕꯁꯤ, ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯉꯁꯤꯗꯤ ꯏꯔꯣꯏ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡꯅ ꯋꯥ ꯋꯥ ꯅꯣꯛꯁꯤꯟꯕꯤꯔꯛꯏ꯫ ꯃꯈꯣꯏ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ, ꯄꯥꯡꯒꯜ ꯀꯟꯕ ꯀꯥꯡꯕꯨ ꯑꯣꯏꯕꯅ ꯑꯟꯗ꯭ꯔꯣꯅ ꯍꯥꯏꯔꯤꯕꯗꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ꯫ ꯏꯔꯣꯏ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯊꯣꯛꯂꯦ꯫ ꯃꯁꯤꯗ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯉꯁꯤꯗꯤ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯏꯔꯣꯏ ꯁꯤꯡꯗ꯭ꯔꯕꯗꯤ ꯑꯃꯠꯇ ꯅꯌꯨꯝꯗ ꯍꯤꯡꯅ ꯍꯜꯍꯜꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡꯁꯨ ꯁꯥꯎꯔꯦ꯫ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯍꯥꯠꯄꯤꯒꯗꯕ ꯈꯟꯗꯨꯅ ꯅꯈꯣꯏꯗꯨꯝ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯍꯜꯍꯧꯔꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯃꯩꯊꯪꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯀꯅꯥꯅ ꯉꯝꯕꯒꯦ ꯆꯥꯡ ꯌꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯅꯔꯦ꯫ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕꯁꯤꯡꯅ ꯇꯦꯟꯅ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡꯒꯤ ꯃꯐꯩꯒꯜꯗ ꯀꯥꯞꯂꯦ꯫ ꯅꯨꯡꯁꯨꯛ ꯍꯥꯎꯅ ꯁꯥꯊꯤꯕꯁꯤ ꯃꯐꯩꯗ ꯌꯨꯡꯕ ꯇꯦꯟꯖꯩ ꯑꯗꯨ ꯐꯠ ꯁꯠꯇꯨꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯨꯗꯦꯛꯇꯨꯅ ꯂꯪꯊꯣꯛꯏ꯫ ꯃꯤꯅ ꯄꯥꯛ ꯂꯥꯛꯆꯕ ꯌꯥꯗꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯀꯟꯕ ꯂꯥꯜ ꯑꯃ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯁꯨꯛ ꯍꯥꯎ ꯃꯈꯩ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯥꯟꯅꯗꯨꯅ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛꯀꯤ ꯏꯔꯣꯏ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯃꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯂꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯨꯛ ꯍꯥꯎ ꯃꯌꯥꯝ ꯑꯃ ꯑꯟꯗ꯭ꯔꯣꯗ ꯂꯥꯛꯂꯤ꯫ ꯑꯟꯗ꯭ꯔꯣ ꯌꯧꯕꯗ ꯅꯈꯣꯏꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤꯡ ꯍꯥꯠꯈ꯭ꯔꯦ, ꯃꯗꯨꯒꯤ ꯃꯪꯁꯛ ꯇꯥꯟꯕ ꯂꯥꯛꯄꯅꯤ, ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯟꯗ꯭ꯔꯣ ꯄꯨꯝꯕ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯁꯤꯡꯅꯔꯦ꯫ ꯃꯗꯨꯗ
ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕꯒꯤ ꯃꯌꯨꯝ ꯇꯥꯛꯂꯤ꯫ ꯅꯨꯡꯁꯨꯛ ꯍꯥꯎ ꯃꯌꯥꯝꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤꯅ "ꯏꯆꯥꯁꯥ, ꯅꯈꯣꯏꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯍꯪꯕꯗ ꯅꯨꯡꯁꯨꯛꯁꯤꯡꯅ "ꯏꯄꯥ ꯍꯥꯠꯄꯒꯤ ꯃꯪꯁꯛ ꯇꯥꯟꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯏꯇꯞ ꯇꯞꯅ "ꯅꯄꯥ ꯍꯥꯠꯄꯒꯤ ꯃꯪꯁꯛ ꯈꯨꯝꯒꯦ ꯍꯥꯏꯕ?" ꯃꯗꯨꯗ ꯅꯨꯡꯁꯨꯛꯁꯤꯡꯅ "ꯃꯥꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ "ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯤ꯫ ꯏꯄꯥ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯈꯨꯝ ꯑꯃꯠꯇ ꯆꯥꯈꯤꯒꯦ, ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨ" ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯐꯟꯗꯦꯡ ꯑꯁꯥꯡ ꯑꯁꯥꯡꯕ ꯊꯥꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯩꯕ ꯃꯍꯩꯁꯤ ꯑꯉꯛꯄꯅꯤ꯫ ꯐꯥꯟ ꯑꯗꯨꯗ ꯐꯝꯈꯤꯕ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯐꯥꯟꯗꯨ ꯃꯊꯨꯟꯗ ꯅꯞꯍꯜꯂꯦ꯫ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡꯅ ꯐꯥꯟꯗꯨ ꯂꯧꯊꯣꯛꯄ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯦ, ꯋꯥꯗꯨꯅ ꯇꯣꯛꯂꯦ꯫ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕꯅ ꯃꯗꯨ ꯐꯍꯜꯂꯦ, ꯑꯃꯨꯛ ꯅꯞꯍꯜꯂꯦ ꯇꯧꯗꯨꯅ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡꯕꯨ ꯂꯛꯅꯔꯦ꯫ ꯂꯥꯜ ꯊꯦꯡꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯑꯗꯨ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯟꯗ꯭ꯔꯣꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁꯟꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯄꯥꯏꯗꯨꯅ "ꯏꯆꯥꯁꯥ, ꯅꯈꯣꯏꯒꯤ ꯅꯄꯥ ꯍꯥꯠꯄꯒꯤ ꯃꯪꯁꯠ ꯈꯨꯝꯂꯣ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯙꯔꯤ ꯃꯄꯥꯟ ꯌꯧꯅ ꯆꯣꯡꯊꯣꯔꯛꯄꯗ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯇꯥ ꯄꯨꯝꯕ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯇ ꯇꯥꯏ꯫ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯑꯁꯤ ꯀꯤꯕꯅ ꯃꯆꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯒꯨꯟ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤ ꯎꯕꯗ ꯏꯄꯥ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯨꯛ ꯍꯥꯎꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯡꯁꯨꯛꯁꯤꯡꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯨꯛ ꯐꯥꯕ ꯍꯥꯏꯅ ꯀꯧꯅꯈꯤ꯫